India gi sports ki powerhouse ni hairiba Manipur ngasidi makhong sombiba watpana national international player kaya ama ningba kaina leiri. Sale gi awaba mayok nabana ngasidi sanaroi kaya sale tanbagi lambida sangsilakli. Ningombam Daina ing sok listing amaga chamapan maudraga nipanda sagolban tera laukrakpam laikai dalaiba ningombam ibungo yaima amadi ningombam ongbi nalinina masanupi oina fangzaki. Mahak nupi mari pokpagi manungda ahum subi machanupini. Angang oiringai matamdagi hauna sports pu thawai yauna pamsarakhi. Masimakna ing listing aniga tarukta NIS Taekwondo coach Takhelambam Razugi mityeng makhada Taekwondo sanaba haurakhi. Mahakna thawai yauna honajarakpana ing listing aniga tarada Gujarat ta pangthokhiba marirak suba National Taekwondo Pumse Individual Championship ta gold medal laurakhi. Makha tarakpada ing sok listing aniga taraga tarukta Mumbai da pangthokhiba kuntraga mangarak suba National Taekwondo Championship Pumse Individual da silver medal laurakhi. Ing listing aniga taraga nipanda Silchar da pangthokhiba First India Cup Open International Taekwondo Championship da gold medal. Kolkata da pangthokhiba Taekwondo in Action sok listing aniga taraga nipanda gold medal. Delhi da pangthokhiba anirak suba Kukiwon Cup India International Taekwondo Championship sok listing aniga taraga nipangi Pumse individual category da gold amadi fight tana silver medal amadi Gujarat ta pangthokhiba Kimunyong Open Taekwondo Championship sok listing aniga taraga mapangi fight ta gold amadi Pumse individual dana bronze laurakhi. National amadi international gi thakta gold medal kaya puraktuna lamdam asigi mai purakhiba Daina ngasidi national amadi international tournament singda saruk yanabagidamak ayuk khudingi Kanglapat lambida fruit salad yonduna sale tali. Fibam asimak urubada yamnamak pukning nungsiningai oi. Atopa lamgi players singi living standard yengluraga sports powerhouse ni hairiba lamdam asigi sanaroi singi oiriba fibam asimak yamna ningbakai ningai ni. Mahaki apokpa ningombam ibungo yaima offset machine gi mechanic ni Mahaki apokpi ningombam ongbi nalinina matamamada khwairamban kaithelda asa athak yonduna yum puram labasu haksangi fibam soksilakpadagi imung asi mahaki mapa ningombam ibungo yaimana pusilakpa apikpa senfam kharana yum asi salairi. Yum salaibada fauba waraklaba fibam asida Dainagi manglan mami samlakpadagi ninghannaba tawdana supnatagi lupa satret khaktamak puthoktuna mahakna Kanglapat lambida ayukki matamda fruit salad yonbagi thabak asi tha kharagi mamangdagi satharakibani. Sendong piklabasu ayukki pung maridagi pung nipan fauba fruit salad yonba asida nongmagi oina Daina amadi mahaki machena lupa chaniga yangkhai dagi sahum fauba tanba ngamli. Dainagi apokpa ningombam ibungo yaimana masanupi na pamjana sangsinjarakliba taekwondo masana asida mapa ama oina moral support pirabasu moral support khaktana yaraktaba matang kaya amasu yaurai. National amadi international masana kaya gi selection fanglaga satlamdaida sale gi awatpa leibana amadi sanaroi singi diet watpana ningba kaiba kaya su yaukidaba natte. Yum masigi senthok pikpana Daina gi career da khurau amadi adumak oiri haina mahakna fongdokhi. Magi chatkadaba timing je Sejida aina sujariba haidi chatliba kusumbando adudai aduna jo pura magi chatliba national gi adagi international gi chatliba sidi pesa chaw chaw ngare adugumba dadi ai je kitang wai adu matang ai phangiba se senthok siga participate tawdadi pesa je kha change journey gi oiro amagi oiro change khara adu ngamnabadi maintenance se adum tawe. Daina na haikibada lamdam asida leiriba miyamgi wakhalda work culture ama develop tawhanba mathau tai. Work culture leirabatada lamdam asi saukhalakani. Sale gi darkar leirakpa matamda mama mapa khaktada insinbagi mahut isa na ngamjaba hiram amada sale tanduna ima ipagi mateng pangba yai. Nupi ama oina mahakna mapan thoklaktuna sale tanba asida negative oiba wakhalon kaya amasu society na piraktaba natte. Adubu pumnamak adu nathairamlaga mangda khong thangjinba pami. Nupa nupi gi khetnaba thamdana chap manaba work culture da mai onsilasi haina mahakna haiki.
Dalina Wahayama Hayako, the Kohan Hagada, Nang the business of Gai Targa, the zero balance stay ho high. At the zero balance stay ho, Nang when the laser of a carrot in a ho, Adudina, Kanotor, Podina Hena Pagani, government taking a Tragana Mamada in a Tragababadagi, Nang. Burden Peter Bida, Kanoma, Tonabangam never. At the minor Honasi, none of business of the Targadina, the minor visit the advice BB. Man, when the share the way advice. The issue, oh, the target the Angam Nina, I want the ladies a secret lame, I horror again. I got my door horror money, I hightening the I gum a player, I gum struggle to but dancer, and they give Hadi Tungi Yumbira or a Kadoriba. Youngsters did in hygienic base pesa problems later nate like them like boy ni changse and they jogoi sare ma kaigumba hadi makeup kuma kaigumba yan changangani na ai ju chane ni ai dai changi ai amka chingare do this and that adu ma am change ba iso ai isa ke leijaban do hoy travels ki su hoy jang ma je aina baba ai handak chat pase lupa lisingam chang dore ha baba na lisingam Ngam never Tamada Adimoda Aishu Pungani Tumdo Pungani Tumdo Hogalaga Kanomatoba Duk Chabani Kangde and they gave Honji Kandi plastic sick and Ram Tower the pepper I remember my lives pepper polythene Sabani Kangde P Matamada I am Long Tona Bayamle I do dinner quite big Sabani Kangde Kanoma business much I am Hobby I'm layaba. Miuba Queen Hing si sell cocktail don't dinate Adubu Hing but Sildi Tangai for the Changi. India in a sports powerhouse in Haripa Manipur Nasidi. Mafung kaya da khoi gi inkhlalak liba naha kaya ma sports ti sana janing laga akhoi gi makhong sombi wat pa haiba tare masi lengak na su miyeng changba khar wat pa haiba tai amaronda aduna oir maram orga sports ta thwai yaw na hona jaring ba kaya am ding asi ninghana ba kaya fork pa na ngasi di lamdam sida afawba players kaya am tungda horka da players kaya am ngasi di khangu thak mang na leiri ado amaronda khoi gi Daina haina khoi gi ichal ama khoi gi Kangla Park ta fruit salad yonduna khoi gi Mama Mapagi, Kazitang or Su, Mating Pang, Nabagi, Wakalunda, Koigi, Ikaiba, Hangoi, Punamak Tadok Laga, Akogi, Seal Krefang Laga, Mahaki, Taekwondo, Haiba, Masana Sida, Makok Tongna, Mayam, Mimang the Tokna Bagidamuta, Mahakna, one honor Sida, Akoina Tagatabangande. Or a clever film Masida, Akogi, in Kalibus Hana Rika, Sing a Sibu, Lenga Sina, Puning Togat Piba, Amadi, Makogi the Makta. Mating pangbiga tangai fadawale haina koina ofam ji thamjani video journalist Dev Darshan Galoina Paudamjir Basar Novam Tom TV News Imphal